dialed is busy. Please call later. The number you're calling is not reachable at the moment. Please call later. Aina call tawrakpada karigi waiting lay halli kana gawari sanaribano kana gawari sanaribano ngasidi ayam shauningi ngasidi ayam pende company ki dare tulak pagi aina asum tabani karigi aduk sauri ba hautik ni busy leiram laroi call tawduna yengo asawa do tatharo nangi nattana kanagi wakhal khalluni asukkuina nungshina raglaga karigi aigi pukchelbu khangbidaba Gawari saraga nungaijaba aigi thamoini nanta gawari saraga nungaijaba aigi thamoini miku pungja khuding tabinaba aitagi nakta shum laihaningi ai su khangi nangai bu nushi bado haindagi di nangi kolak bangai rake atop palak padi uplaroi atop palak padi pairoi asukkuina nungshina raglaga karigi aigi thamoibu khangbidaba waiting leiramba matamdo kanagi thamoina shauningloi waiting leiramba matamdo kanagi thamoina shauningloi kanaga